ꯃꯃꯥꯡꯗꯁꯨ ꯊꯕꯛ ꯄꯨꯝꯅꯃꯛ ꯂꯣꯏꯁꯤꯜꯂꯝꯂꯒ ꯃꯥꯒꯤ ꯀꯥꯗ ꯍꯤꯞꯂꯤ ꯃꯇꯥꯡ ꯈꯪꯈ꯭ꯔꯕ ꯆꯣꯡꯉꯥ ꯂꯥꯛꯕꯗꯨꯁꯨ ꯅꯨꯄꯤꯅ ꯐꯃꯨꯡꯗ ꯍꯦꯛ ꯀꯥꯕꯒ ꯐꯣꯟ ꯇꯧꯁꯤꯜꯂꯛꯏ ꯃꯣꯟ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯐꯣꯟꯗꯨ ꯂꯧꯔꯒ ꯇꯧꯔꯛꯂꯤꯕ ꯃꯤꯗꯨ ꯎꯕꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯄꯥꯏꯈꯠꯂꯤ ꯇꯨꯝꯃꯕꯣ ꯉꯥꯅꯨꯃ ꯃꯣꯅꯥ ꯏꯉꯛꯉꯛꯅ ꯀꯩꯅꯣ ꯉꯥꯅꯨꯃ ꯍꯥꯏꯗꯤ ꯃꯤꯗꯤ ꯁꯥꯃꯨꯃ ꯁꯥꯃꯨꯄꯥ ꯒꯥꯏꯅ ꯍꯥꯏꯅꯩꯗꯅ ꯑꯩꯗꯤ ꯃꯤꯅ ꯍꯥꯏꯅꯕ ꯍꯥꯏꯅꯤꯡꯗꯦꯕ ꯑꯗꯨꯅ ꯉꯥꯅꯨꯃ ꯍꯥꯏꯔꯤꯕ ꯋꯥꯊꯤꯁꯦ ꯍꯦꯛꯇ ꯍꯧꯔꯛꯀꯅꯤꯕ ꯀꯩꯗꯧꯔꯤꯒꯦ ꯅꯪꯕꯣ ꯏꯀꯨꯕꯣꯏ ꯅꯦꯝꯄꯣꯛꯇꯤ ꯇꯨꯝꯈ꯭ꯔꯕꯣ ꯏꯀꯨꯕꯣꯏ ꯅꯦꯝꯄꯣꯛ ꯀꯥꯏꯅ ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯁꯦ ꯀꯔꯝꯕ ꯅꯨꯃꯤꯠ ꯊꯥꯗꯒꯤ ꯅꯪꯒꯤ ꯅꯅꯦꯝꯄꯣꯛ ꯅꯀꯨꯕꯣ ꯑꯣꯏꯔꯤꯕ ꯗꯣꯛꯇꯔ ꯃꯌꯥꯝꯅ ꯅꯪꯁꯦ ꯃꯀꯨ ꯎꯔꯦ ꯍꯥꯏꯔꯒ ꯆꯤꯡꯊꯣꯔꯛꯄ ꯅꯨꯃꯤꯠꯇꯩ ꯃꯣꯅꯥ ꯍꯤꯞꯂꯝꯕꯗꯒꯤ ꯁꯥꯎꯅ ꯐꯝꯃꯤ ꯌꯥꯝ ꯇꯨꯀꯠꯆꯩꯀꯣ ꯑꯗꯨꯝꯕ ꯀꯥꯔꯟꯗꯣ ꯉꯥꯡꯅꯨ ꯍꯥꯏꯔꯦꯗꯅ ꯅꯨꯄꯥꯅꯤꯅ ꯈꯤꯇꯁꯨ ꯂꯦꯝꯗꯦꯃꯤ ꯃꯤ ꯌꯥꯃꯨꯡ ꯃꯩꯔꯥꯕꯨ ꯍꯩꯗꯧꯅ ꯋꯥꯒꯤ ꯉꯥꯡꯗꯅ ꯂꯦꯝꯅ ꯂꯩꯕꯗꯣ ꯍꯩꯇ꯭ꯔꯣ ꯅꯪꯕꯣ ꯕꯦꯝꯃ ꯀꯦꯇꯨꯀꯤ ꯅꯪꯒꯤ ꯋꯥꯗꯨꯗꯤ ꯉꯥꯄ꯭ꯔꯨꯝꯅꯦꯅ ꯐꯥꯔꯒ ꯈꯥꯔꯧ ꯑꯣꯏꯔꯝꯃꯤ ꯑꯗꯨꯅꯤ ꯅꯪꯅ ꯂꯦꯝꯃꯦꯅ ꯈꯜꯂꯤꯕ ꯃꯩꯔꯥꯕꯗꯣ ꯃꯣꯟꯅ ꯁꯦꯡꯒꯥꯎ ꯂꯥꯛꯄꯅꯤꯅꯦ ꯂꯦꯝꯕ ꯍꯦꯟꯃꯟꯗꯅ ꯂꯦꯝꯍꯧꯗ꯭ꯔꯕ ꯅꯨꯄꯥꯗꯨꯒ ꯑꯩꯒ ꯀꯝꯄꯤꯌꯔ ꯇꯧꯔꯛꯀꯅꯨ ꯌꯥꯝ ꯊꯤ ꯁꯥꯎꯔꯛꯀꯅꯤ ꯃꯅꯥꯗꯣ ꯁꯣꯝꯗ ꯂꯤꯌꯣ ꯎꯔꯗꯧꯅ ꯃꯈ꯭ꯋꯥꯡꯒ ꯃꯦꯠꯂꯤ ꯀꯩꯗꯧꯗꯣꯏꯕ ꯅꯪ ꯁꯥꯎꯔꯒ ꯀꯩꯗꯧ ꯉꯝꯗꯣꯏꯅꯣ ꯑꯩꯉꯣꯟꯗ ꯂꯤꯌꯣ ꯅꯣꯛꯃꯤ ꯐꯥꯔꯒ ꯀꯨꯟꯗꯣ ꯄꯔꯦꯡ ꯍꯣꯛꯇꯣꯏꯕ ꯀꯨꯟꯗꯣ ꯄꯔꯦꯡ ꯂꯦꯡꯒꯗꯕ ꯃꯤꯗꯣ ꯐꯥꯈ꯭ꯔꯒ ꯀꯗꯥꯏꯗꯤ ꯀꯨꯟꯗꯣ ꯄꯔꯦꯡꯅꯣ ꯑꯩꯈꯣꯏ ꯋꯥꯔꯤꯁꯤꯗꯅꯤꯅꯦ ꯅꯨꯄꯥꯅ ꯀꯨꯟꯗꯣ ꯂꯦꯡꯗꯧꯔꯤꯕꯅꯤ ꯑꯩꯗꯤ ꯑꯝꯇꯕꯨ ꯇ꯭ꯔꯥꯏ ꯇꯧꯅꯤꯡꯉꯤꯅꯦ ꯂꯨꯍꯣꯡꯒꯗꯧꯔꯤꯕ ꯀꯩꯅꯥꯗꯨꯅ ꯀꯨꯟꯗꯣ ꯂꯦꯡꯕꯒꯤ ꯆꯠꯅꯕꯤꯁꯦ ꯊꯨꯒꯥꯏꯔꯒ ꯕꯣꯔꯗꯨꯅ ꯑꯣꯏꯅ ꯐꯩꯖꯣꯝ ꯁꯦꯠꯂꯦꯗꯅ ꯆꯟꯗꯣꯜ ꯂꯪꯇ꯭ꯔꯤꯛ ꯂꯪꯅ ꯊꯤꯜꯂꯒ ꯀꯨꯟꯗꯣ ꯂꯦꯡꯕꯗꯣ ꯄꯥꯝꯃꯤ ꯑꯇꯩꯗ ꯇꯧꯗ꯭ꯔꯁꯨꯅꯦ ꯏꯁꯥꯒꯤꯗ ꯇꯧꯊꯣꯛꯀꯦ ꯑꯗꯣ ꯀꯨꯟꯗꯣ ꯂꯦꯡꯕꯒꯤꯗꯤ ꯋꯥꯒꯅꯨ ꯕꯦꯕꯤ ꯅꯣꯏ ꯇꯥꯃꯣꯅ ꯐꯅꯕ ꯁꯤꯜꯂꯛꯀꯦ ꯋꯥꯊꯤ ꯑꯁꯥꯝ ꯄꯥꯝꯃꯤꯁꯦ ꯀꯩꯒꯤꯅꯣ ꯂꯥꯁꯇꯗꯤꯅꯦ ꯋꯥꯊꯤ ꯉꯥꯡꯕ ꯑꯩꯉꯣꯟꯗ ꯂꯣꯏ ꯇꯥꯔꯛꯀꯅꯤ ꯋꯥ ꯆꯕꯦꯡ ꯉꯥꯡꯉꯁꯨ ꯅꯨꯄꯥ ꯈ꯭ꯋꯥꯏ ꯊꯣꯛꯄꯗꯤ ꯑꯩꯅꯤ ꯅꯣꯡꯉꯥꯝꯗꯩ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎ ꯃꯆꯤꯟ ꯁꯨꯛꯂꯦꯞ ꯂꯦꯞꯇꯕ ꯃꯥꯅ ꯅꯨꯄꯥ ꯊꯣꯛꯏ ꯀꯥꯏꯅ ꯆꯤꯟꯗ ꯊꯣꯛꯄ ꯅꯨꯄꯥ ꯑꯣꯏꯔꯝꯅꯤ ꯃꯥꯅ ꯃꯔꯨꯝ ꯁꯣꯜꯂꯤꯗꯣ ꯇꯥꯔꯗꯅ ꯂꯥꯎꯔꯛꯏ ꯊꯣꯛꯑꯦ ꯅꯨꯄꯤ ꯑꯃ ꯌꯥꯝ ꯊꯥꯖꯗ꯭ꯔꯕꯅꯤꯅ ꯊꯕꯛ ꯎꯠꯄ ꯇꯥꯔꯦꯗꯅ ꯍꯣ ꯎꯠꯍꯧꯔꯣ ꯅꯪ ꯑꯩ ꯌꯥꯝ ꯋꯥꯔꯦ ꯇꯨꯝꯃꯒꯦ ꯋꯥꯒ ꯍꯥꯏꯕ ꯂꯣꯏꯕ ꯅꯪꯍꯧꯗ꯭ꯔꯦ ꯐꯣꯟꯗꯣ ꯀꯛꯈꯤꯕꯅ ꯍꯥꯜꯂꯦ ꯂꯤꯌꯣꯁꯨ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯨꯗ꯭ꯔꯦ ꯐꯣꯟꯗꯣ ꯅꯣꯡꯃꯤ ꯌꯦꯡꯂꯒ ꯂꯩ ꯌꯦꯡꯂꯣꯏ ꯈꯟꯅ ꯌꯦꯡꯗꯕꯅꯤ ꯎꯁꯤꯜꯂꯣꯏꯒꯤ ꯈꯟꯅ ꯎꯁꯤꯟꯈꯤꯗꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯤꯠꯌꯦꯡ ꯆꯪꯂꯛꯂꯕꯗ ꯂꯣꯠꯄ ꯉꯝꯗ꯭ꯔꯦ ꯂꯩꯔꯤꯕ ꯃꯥꯐꯤꯌꯥ ꯒꯥꯔꯗꯁꯤꯡ ꯑꯗꯨꯅ ꯃꯐꯝ ꯈꯨꯗꯤꯡ ꯇꯛꯈꯥꯏꯗꯨꯅ ꯊꯤꯔꯛꯄꯗ RK ꯐꯦꯃꯤꯂꯤꯒꯤ ꯀꯣꯝꯄꯅꯤꯁꯤꯡ ꯑꯃꯗꯤ RK ꯍꯥꯎꯁꯇꯒꯤ ꯌꯥꯎꯅ ꯏꯗꯦꯟꯒꯤ ꯁ꯭ꯄꯥꯏ ꯃꯁꯤꯡ ꯈꯪꯗꯅ ꯂꯩꯔꯝꯂꯤ ꯈꯧꯄꯨꯝꯒꯤ ꯆꯤꯡꯊꯛꯇ ꯂꯩꯕ ꯕꯤꯜꯗꯤꯡ ꯑꯗꯨꯗ ꯄꯨꯂꯞꯅ ꯄꯨꯈꯠꯇꯨꯅ ꯊꯝꯃꯤ ꯃꯩꯔꯥꯕꯅ ꯍꯦꯛ ꯌꯧꯔꯛꯄꯒ ꯀꯥꯖꯥꯎ ꯑꯗꯨꯗ ꯆꯪꯂꯛꯏ ꯉꯁꯤꯗꯤ ꯕꯣꯏꯁ ꯌꯧꯔꯛꯏ ꯃꯈꯣꯏꯅ ꯍꯦꯛ ꯆꯪꯂꯛꯄꯒ ꯁ꯭ꯄꯥꯏꯁꯤꯡ ꯑꯗꯨ ꯄꯔꯦꯡ ꯈꯨꯔꯨ ꯀꯨꯟꯗꯨꯅ ꯂꯩꯍꯜꯂꯒ ꯒꯥꯔꯗ ꯑꯃꯃꯝꯅ ꯃꯈꯣꯏ ꯑꯃꯃꯝ ꯑꯣꯏꯅ ꯃꯀꯣꯛꯇ ꯅꯣꯡꯃꯩ ꯅꯝꯂꯒ ꯒꯟ ꯄꯣꯏꯟꯇ ꯊꯝꯂꯤ ꯃꯁꯝꯗꯨ ꯄꯥꯏꯕꯣꯏ ꯅꯥꯟꯕ ꯇꯧꯔꯒ ꯃꯃꯥꯏꯗꯨ ꯅꯣꯟꯊꯔꯒ ꯈꯣꯡ ꯇꯞꯅ ꯊꯥꯡꯂꯛꯂꯤꯕ ꯃꯩꯔꯥꯕꯕꯨ ꯎꯕꯗ ꯁ꯭ꯄꯥꯏꯁꯤꯡ ꯑꯗꯣ ꯃꯁꯥꯁꯤꯡꯗꯣ ꯀꯤꯅ ꯂꯦꯡꯉꯤ ꯃꯩꯔꯥꯕꯁꯨ ꯆꯪꯁꯤꯜꯂꯛꯂꯒ ꯃꯌꯥꯝ ꯂꯩꯔꯤꯕꯗꯨꯒꯤ ꯃꯥꯡꯗ ꯊꯝꯂꯤꯕ ꯁꯣꯐꯥꯗꯨꯗ ꯀꯤꯠ ꯐꯝꯊꯩ ꯐꯝꯅ ꯂꯤꯌꯣꯗ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯈꯤꯕꯗ ꯂꯤꯌꯣꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯗꯨꯅ ꯄ꯭ꯔꯕꯞ ꯆꯪꯁꯤꯟꯈ꯭ꯔꯦ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯕꯒꯤ ꯊꯕꯛꯁꯤꯃ ꯃꯍꯥꯛꯅ ꯈꯔ ꯄꯛꯆꯕꯅ ꯃꯥꯅꯗ ꯇꯧꯕꯅꯤ ꯊꯑꯣꯏꯅ ꯇꯧꯕꯅꯤ ꯍꯥꯏꯅ ꯁ꯭ꯄꯥꯏ ꯅꯨꯄꯥ ꯑꯃ ꯐꯨꯔꯤꯠ ꯀꯣꯂꯔꯗꯨ ꯇꯥꯞ ꯄꯥꯏꯔꯒ ꯂꯥꯛꯇꯅ ꯆꯤꯡꯈꯠꯂꯤ ꯍꯩ ꯏꯗꯦꯟꯒꯤ ꯃꯤꯅꯥꯏ ꯅꯪ ꯀꯌꯥꯝ ꯐꯥꯎꯒꯦ ꯀꯔꯤꯅ ꯇꯤꯛ ꯂꯩꯗꯅ ꯁꯣꯞꯄꯤꯡ ꯃꯣꯜꯒꯤ ꯗꯤꯇꯦꯜꯁ ꯄꯨꯝꯅꯃꯛ ꯃꯥꯡꯍꯟꯗꯨꯅ ꯁ꯭ꯇꯣꯛꯇ ꯂꯩꯔꯤꯕ ꯄꯣꯠꯄꯨ ꯏꯔꯥꯏ ꯂꯥꯏꯅ ꯃꯥꯡꯍꯟꯕ ꯏꯗꯦꯟ ꯀꯥꯏꯗ ꯂꯩ ꯍꯥꯏꯌꯨ ꯏꯗꯦꯟ ꯀꯗꯥꯏ ꯂꯩ ꯅꯨꯄꯥꯗꯣ ꯃꯁꯥ ꯊꯛ ꯅꯤꯡꯂꯤ ꯂꯤꯌꯣꯕꯨ ꯀꯤꯔꯞꯁꯨ ꯌꯦꯡꯂꯤ ꯋꯥꯗꯤ ꯉꯥꯡꯗꯦ ꯇꯥꯟꯖꯥꯗꯨꯗ ꯔꯣꯕꯔꯠ ꯑꯃꯨꯛ ꯆꯪꯁꯤꯜꯂꯛꯇꯨꯅ ꯈꯨꯔꯨ ꯀꯨꯜꯂꯒ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯃꯗ ꯈꯣꯡꯄꯥꯛꯅ ꯀꯥꯎꯁꯜꯂꯤ ꯅꯣꯏ ꯏꯗꯦꯟꯅ ꯃꯃꯜ ꯀꯌꯥ ꯄꯤꯔꯒ ꯂꯩꯕ ꯃꯤꯅꯥꯏꯅꯣ ꯑꯩꯈꯣꯏꯒꯤ ꯑꯔꯣꯟ ꯑꯇꯨ ꯈꯟꯗꯣꯛꯅꯕ ꯍꯣꯠꯅꯔꯤꯕ ꯅꯣꯏ ꯀꯌꯥ ꯃꯇꯤꯛ ꯅꯊꯧꯅꯥ ꯂꯩꯒꯦ ꯏꯗꯦꯟ ꯑꯃꯗꯤ ꯍꯥꯔꯨꯇꯣ ꯀꯗꯥꯏꯗ ꯂꯩ ꯍꯥꯏꯌꯨ ꯃꯌꯥꯝꯗꯨ ꯋꯥ ꯉꯥꯡꯗꯦ ꯇꯥꯟꯖꯥꯗꯨꯗ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯅꯨꯄꯤ ꯑꯃ ꯌꯥꯝꯅ ꯀꯥꯛꯅ ꯈꯨꯝꯂꯛꯏ ꯑꯩꯈꯣꯏꯕꯨ ꯍꯥꯠꯀꯦ ꯍꯥꯏꯔꯁꯨ ꯍꯥꯠꯂꯣ ꯏꯗꯦꯟꯒꯤ ꯂꯩꯐꯝꯗꯣ ꯑꯩꯈꯣꯏꯅ ꯇꯔꯥꯏ ꯇꯥꯛꯊꯣꯛꯀꯗꯕ ꯅꯠꯇꯦ ꯉꯁꯤ ꯑꯩꯈꯣꯏꯕꯨ ꯃꯐꯝꯁꯤꯗ ꯄꯨꯔꯛꯂꯤꯕꯁꯦ ꯑꯩꯈꯣꯏ ꯁꯨꯛꯁꯣꯏꯁꯤꯗꯅ ꯁꯤꯔꯅꯤ ꯍꯥꯏꯕ ꯈꯪꯖꯩ ꯅꯣꯏꯅ ꯄꯥꯝꯂꯤꯕ ꯄꯥꯎꯈꯨꯝꯗꯣ ꯐꯪꯂꯣꯏ ꯍꯥꯠꯀꯗꯕ ꯑꯣꯏꯔꯗꯤ ꯁꯠ ꯍꯥꯠꯂꯣ ꯃꯌꯥꯝꯗꯣ ꯅꯨꯄꯤꯗꯨꯗ ꯂꯣꯏꯅ ꯃꯤꯠꯌꯦꯡ ꯊꯝꯂꯛꯏ ꯃꯩꯔꯥꯕꯁꯨ ꯌꯦꯡꯂꯛꯄꯗ ꯎꯔꯛꯏ
Nupiduna setli charingbado RK house da tawba thabak tawbisingna setpa phizolni. Wadingangda mairaba nupiduda yenglaga lei. Nupido idenga khra naknaba mali. Asibagi khayata tadaroba mana kiba leite. Hena dom kakna makha tari. Ngasi noina aikhoibu manghankhrabasu. Noina pamiba diamond class sa. Madudi fangbagi wa leite. Mafia oiraga kok aduk yaudaba. Noina idenbo tanaribase. Diamond class to gidam unatro. Haibige tazo. Idena diamond class to leite. Madubu nongmadi soidena nakhoi khutta yaudringi. Idengi khutta tanaba aina sinba loikrabani. Mairabagi weakness idena khangkhri. Maram masina nakhoi hena awaba tadringi khongphamda hando obana farani. Ngamloidaba lan sokna gano. Aikoi bu thado. Nakhoin subadan kanda leiradi laizagi punsibu khulai wina sizinaraktuna arembada maisa lamni. Aroiba wai paringdo mairaba tumin famduna leiba ngamaktre. Famlambadagi fukhawalaga nupidu hinak changsilai. Maha nupini haiba kaukre. Kolar do tak pairaga laiba waldo da namsilaga. Mamitu imungakna nupidu da yenglaga. Khonjel do ka hina thoktana. Mayado chiksilaga hairi. Laizagi details pom namak. Idengi makhota yohanbase. Nangno oireko. Mapuning basada na laiba. Sakmana da bu huina khoibu. Aina lemda thani khanbra. Mairaba ai leiringai laizagi punsibu khulai oina sizinaba ngamba kanasu matik natte. Ngasi faw mairabagi khutta takiba kanasu mathwai lodana thadokpa leikhitre. Adubu nangdi aina thadokani. Karigidama. Nangi mapududa tamjaruso. Gamino family gi maira chunaba khakpiramlaba mathwaido. Mangdrabadi amuk hana mairabagi lambida yetkano hayo. Makhau pong nanganglam nupido mahangda leiba mabuk lamlaba nongsana. Saji yot ke thorang magum mayan launa kaduna praloi mairigum mai chaklaba mamin aniduna mabu yenglaga ubada tu chungle masat thak thak nituna mairaba bu yenglaga le khoi saungnaba thawai hakchangdo isa fangdaba afa fatta khangdaba nungda leiba sado mathi fonglaktuna mairaba nupidu laktani thori manakta leiramba nupa amanagi nomaidu tap lauraga khuruk khuda kunduna leiba spicing ado wai amatta hairamda nongmaido trayer chinglaga thap thak kapthori khonjel duna mayamdo mamit usilaga leini boidi asigumbasi sensitive oibana mamitto chetlaga usilaga mamaido tapna leithokre makhoi kunmukto leimaida mathang mathang haithakre ngayak tangda ka ado hingna pungchai chaide iroi loirakpada ngasaidagi nupiduda em tamlei nupido mairabana langthorakpadagi leimaida taraga leiribani Mairabana mangonda mai onsilakpada kablai. Aibomta kanbi. Aidi idin haibada thawjabani. Aibomta kanbi. Mairabado tapna sangsilai. Nupidu so kina sitsitana tungalli. Mairaba nupidu da haifet yenglumlaga makutuna em toraga nongmaido khangkap kapthori. Nupido khutakta wan thakri. Mairaba nupidu da yenglamlaga manakta leiriba nupado da amu onsilai. Asi mi dawa pham thamuso nakhut challabani na nupisi ija choke de khangana ma sian biaroi mapudu da tamgada pau sinakibani chalo puthokro funny boss nupa amani chensilaklaga nupidu thangduna puthokre makhoi khara mana chap tinglaga taduna lariba spice ngadu yenghore hat kadaba leiraba mida matam kuina lawdabasi mairabagi machatni atin mamatamnuda thawai kaya maloisilamlaga lapthoknaba yadraba mata ahumduga prabab thorei manungda leiringa yam sathiba sakpamdo hongkhre khudang gari da yenglaga khongkap launa langna thanglaga thorei matongduda ahumduso ngaklamna tung inei wangang da mairaba gari da sarka khatkre boy yorapana niyo sungasidi mairabagi nakta famlei tanjaduda boyga robot kado passenger seat ta leplaga gari da kada khai marai yenare robot na aina dum thawi asidi nangam tho boina ai su dum thawi nong tari pathajage ai ngamoi nang dum tho robot to sounding nai re ai su ngamoi ri ngamoi minai ra asuk sang balam bisa nung ti gi hangat handa ngamdre ai sini wa loi re boina nang nu sai da pangthok thoba aina city manungi krik krik ina baduda yamna wana thoriba ai bu driver oina ubra ai su ngamoi Ani dugi maraido tamada somna matam thengbagi khu niklaga ngai ngamdaba famli ba mairabadi leiba yaraktre
Window-dagi makoktu lithoraklaga aniduda chaire. Somna matamse yasilaktrabani. Kari haraurino noine. Yam thuna thorla. Ai thengamani. Makhoi khakta laibu oibana directly do mawaga lobide. Machindong khumlei. Yam boss diko. Nawa lawde. Nang thenganga nang thor laudana. Boisunga mo hai Leo moini marakta kana nang thor law. Leo su yoksile. Gari thauba du dinya minnai nangina thawni. Ai sangdre. Boina. Noi loi sangdrabani lehoro. Ai dia topai gari da sasakhragi. Murkha hom noi ga samina ba ingamroi. Si haiduna chatki ge tawin boido. Mairabana taha ta mu kori. Ngai ko ne minai nang thau yam le. Lao maning se tung lao. Roba nang mamang tung lao. Madungang na Mairaba gari dagi fat kumtarai. Ahum do haifet pakhali. Mairaba gi gari khutau munna khangmani na makhoi masadu pakhatkre. Roba tablapna. Yare ai dum thoragi. Mairaba na. Ai thengi. Noi thengu gi lamjen ta na wagi khutau do yaroi sasaka kalo. Driver seat ki thong do fat hangdok laga kakhatkre. Robert suma kok do haifet holanga passenger seat to da kakhali. Boy su maning da tapna kakhatkre. Leo di thabaki nakan gi saruk to da makhutuna fat thamlaga marai baktu amuk thenglaga lai haifet ningi. Mataw do da boy do munna yingli. Kari rasino nangna. Leo mamitu sat panglaga muang hadaire. Mithunni. Maira budong yenglaga. Thauro driver. Onsinna duna khatnaba changdi Maira bado. Gari start tawbada haifet nganglamnaga mikuptuda sat thawkre. Gari thawrini tawrido thawrira pairira khangdaba magi hongnabido tawri. Manalta tongiba ahumdudi jagat puknamaki lai sonkre. Asumna gari thawbagi mari hek yenarakpada Mairabana thawba taba khuding khuthau chumde. Madu khanglabasu lai sondana tongbasi makhoi yawnabini. Masina takpadi fana yamna thakkhana ayurabasu marup marigi maridi mangdi taklibani. Nongpok maikaidagi thorakpa numitna nongsup thangba tiyada laisinkhibado mitna kupadani khangaude matamse asok tensin khrabra tensin labasu miyoi bai khoigi thongdang pumnamakti matam kaidana chatli kasidi nawbagi birthday ni haidana mache singduna gamjaba khar sinlangi ko chen chen da honambi ahinba arang arak nate nawbana chaning be ensang thongbiba amadi manawgi punsigi dama gamjaba hairang lerang katuna numida wairamgi isrobu chena khurumjabani yachanglakpa matam oibana khundugi yumthong kuding mai thangan arak paukhre lantak tariba yumrasing ado aduki matik darutana na ui tona cha ising honari nawbadi machegi phone do hek paikhibadagi machi lengdri laizadi masa maru phasana singdoklaga phi asingba setuna nana taithoklaba sumangduda makhuta pairakpa plate tuda yawriba duk thongmai amadi haira singado macha khaidoktuna ningthina semli ningthamda changlak poibana korong manin limna mangkhre ningol mana pumnamak sema saba loiranga makhut ani do heklona khibaga jinglon ani gi karakta lotuna leiramba thaja mahak so lengthorai makhut ani da khawzaw mayo paiduna hatu changlak panupadu so tulsi makhongduda khurukkuda kunduda amit jet ushilaga thoni zaribi mahakpu ubada khongthangdo chaplep nanga yengduna laikre onthokna so phajaina phajaba khaksu nate malem pumba inghan mangamba thaja magi magun su cheli saktam do uba maktada hakchangi kayat khuding kansilaba unna yomlaga thamnamba isingom pungin inhan mangami jingsang na pom tumna manghalagi matagum angang mamayri mayada kamduna lakpa mahi kaubalai agni deva mahakso laizigi saktam ubada maithiba nangduna tumin hankini maithongge ayingbado saithaba gisuloi bandairoi aduk changkhon khraba saktamduda lavender machugi phanek amar seli lavender machugi phi matek amar so haifet illi mairabagi mitingna katman khibanara phi matek machu manana likliba furittu uba fangi seliba phizol do ka hina nanna thambagi mami tai asinguma numit asida machu tana senaba laisana cheksina thamjaba phizol oramgani haibaso
ꯈꯨꯗꯛꯇ ꯒ꯭ꯌꯥꯟ ꯇꯥꯔꯛꯏ ꯂꯥꯏꯖꯅ ꯃꯃꯤꯠ ꯄꯥꯡꯂꯛꯐꯥꯎ ꯃꯩꯔꯥꯕꯒꯤ ꯃꯤꯠꯐꯝꯗꯨ ꯍꯣꯡꯗꯦ ꯃꯥꯒꯤ ꯍꯦꯟ ꯃꯤꯠꯃꯥꯡꯗ ꯃꯩꯔꯥꯕ ꯂꯦꯞꯂꯒ ꯂꯩꯔꯝꯕꯗꯣ ꯎꯕꯗ ꯂꯥꯏꯖꯗꯣ ꯈꯪꯉꯤ ꯈꯪꯕ ꯇꯥꯕꯅꯤ ꯅꯥꯎꯕꯅꯁꯨ ꯃꯩꯔꯥꯕ ꯂꯥꯛꯄꯒꯤ ꯋꯥꯍꯩꯗꯤ ꯃꯩꯔꯥꯕꯅꯁꯨ ꯄꯜꯂꯛꯇꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯨꯗ ꯈꯥꯎꯋꯣ ꯀꯩꯋꯣ ꯂꯦꯞꯂꯝꯕꯗꯨꯗ ꯂꯥꯏꯖꯗꯣ ꯂꯩꯔꯤꯕ ꯐꯤꯕꯝꯗꯨꯗꯒꯤ ꯃꯆꯤ ꯁꯨꯂꯤꯡꯗ ꯉꯛꯅ ꯌꯦꯡꯂꯒ ꯂꯩ ꯂꯥꯏꯖꯒꯤ ꯃꯤꯠꯌꯦꯡꯗ ꯒ꯭ꯌꯥꯟ ꯂꯥꯛꯈ꯭ꯔꯕ ꯅꯨꯄꯥꯗꯨꯗꯤ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ ꯀꯩꯅꯣ ꯑꯗꯨꯝ ꯐꯝ ꯂꯩꯔꯤꯗꯨꯕꯣ ꯀꯌꯥꯔꯛ ꯈꯨꯔꯨꯝꯒꯦ ꯍꯥꯏꯅꯣ ꯑꯩꯗꯤ ꯕꯣꯔ ꯑꯃꯗꯤ ꯍꯦꯟꯅ ꯄꯤꯕ ꯉꯝꯃꯣꯏꯗ ꯂꯥꯏꯖꯗꯣ ꯉꯛꯏ ꯑꯗꯨꯕꯨ ꯒ꯭ꯌꯥꯟ ꯇꯥꯕꯅ ꯋꯥꯍꯪ ꯑꯣꯏꯅ ꯍꯪꯂꯛꯏ ꯀꯩꯅꯣ ꯌꯥꯝꯕꯨꯡꯅ ꯇꯧꯔꯛꯏꯗꯨꯕꯣ ꯄꯣꯠ ꯌꯣꯝꯃꯨ ꯀꯩꯋꯣ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯃꯩꯔꯥꯕ ꯇꯞꯅ ꯅꯣꯛꯂꯒ ꯅꯊꯧ ꯅꯠꯇꯦ ꯑꯩ ꯅꯪꯒꯤꯗꯃꯛ ꯂꯥꯛꯄ ꯅꯠꯇꯦꯀꯣ ꯑꯉꯥꯡꯒꯤ ꯕꯥꯔꯗꯦꯅꯤ ꯍꯥꯏꯔꯒ ꯑꯩꯉꯣꯟꯗ ꯄꯥꯎ ꯍꯥꯏꯔꯛꯇꯕ ꯅꯪꯒꯤ ꯋꯥꯍꯪꯗꯣ ꯑꯩꯅ ꯈꯨꯝꯗꯧ ꯅꯠꯇꯦ ꯂꯥꯏꯖꯗꯤ ꯍꯟꯗꯛꯁꯨ ꯉꯛꯅ ꯌꯦꯡꯂꯛꯏ ꯑꯁꯨꯝꯅ ꯃꯩꯔꯥꯕꯅ ꯅꯥꯎꯕꯗ ꯀꯥ ꯍꯦꯟꯅ ꯏꯟꯇꯔꯦꯁ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯃꯥ ꯈꯜꯂꯨꯗꯕꯅꯤ ꯇꯟꯖꯥꯗꯨꯗ ꯐꯣꯟ ꯌꯦꯡꯕ ꯌꯥꯕ ꯌꯦꯡꯂꯨꯔꯒ ꯃꯥꯡꯒꯣꯜ ꯐꯣꯛꯊꯣꯔꯛꯄ ꯅꯥꯎꯕꯅ ꯁꯨꯃꯥꯡꯗ ꯃꯩꯔꯥꯕ ꯂꯦꯞꯂꯝꯕ ꯎꯕꯗ ꯍꯔꯥꯎꯅ ꯀꯧꯔꯛꯏ ꯏꯕꯥꯏ ꯈꯣꯟꯖꯦꯜꯗꯨꯗ ꯑꯅꯤꯃꯛ ꯅꯥꯎꯕꯗ ꯌꯦꯡꯂꯛꯏ ꯂꯥꯏꯖꯗꯤ ꯃꯤꯡꯒꯧꯗꯨ ꯏꯀꯥꯏꯔꯛꯇꯨꯅ ꯈꯨꯗꯛꯀꯤ ꯑꯣꯏꯕ ꯃꯤꯠꯀꯤ ꯏꯪꯒꯤꯠ ꯑꯃ ꯅꯥꯎꯕꯗ ꯄꯤꯔꯛꯏ ꯑꯃꯗꯨꯗꯤ ꯃꯆꯦꯅ ꯇꯧꯔꯤꯗꯨ ꯎꯕꯤꯕꯒ ꯅꯠꯇꯦ ꯃꯥꯡꯒꯣꯜꯗꯒꯤ ꯆꯦꯟꯊꯣꯔꯛꯂꯒ ꯃꯩꯔꯥꯕꯒꯤ ꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯏ ꯏꯕꯥꯏ ꯅꯪ ꯑꯩ ꯕꯥꯔꯗꯦ ꯂꯥꯛꯑꯕꯣ ꯃꯩꯔꯥꯕ ꯅꯣꯛꯂꯒ ꯉꯟꯇꯥ ꯂꯥꯛꯀꯦ ꯇꯧꯕꯅꯤ ꯊꯕꯛ ꯑꯃ ꯇꯧꯔꯤꯉꯩꯗꯅꯦ ꯉꯝꯗ꯭ꯔꯦ ꯑꯗꯣ ꯅꯪꯕꯨ ꯀꯦꯛꯀ ꯀꯛꯑꯕꯣ ꯅꯥꯎꯕ ꯁꯤꯛꯂꯒ ꯀꯗꯥꯏꯗ ꯀꯦꯛꯅꯣꯗ ꯉꯁꯤꯗꯤ ꯆꯥꯛꯀꯤ ꯀꯦꯛꯁꯨ ꯇꯧꯗ꯭ꯔꯕꯣ ꯃꯩꯔꯥꯕꯅ ꯕꯥꯔꯗꯦꯗ ꯀꯦꯛ ꯀꯛꯇ꯭ꯔꯗꯤ ꯂꯥꯏꯅ ꯁꯥꯎꯕꯅꯤ ꯑꯩꯅ ꯂꯩꯔꯛꯏꯁꯦ ꯀꯛꯊꯣꯛꯑꯒ ꯂꯣꯏꯔꯦ ꯋꯥꯍꯩꯗꯨꯗ ꯅꯥꯎꯕꯗꯣ ꯍꯔꯥꯎꯅ ꯃꯩꯔꯥꯕꯒꯤ ꯄꯣꯠꯌꯣꯝꯁꯤꯡꯗꯨꯗ ꯌꯦꯡꯉꯤ ꯑꯌꯥ ꯏꯕꯥꯏ ꯅꯪ ꯑꯩꯒꯤ ꯀꯦꯛ ꯂꯩꯔꯛꯄ꯭ꯔꯣ ꯀꯗꯥꯏꯅꯣ ꯌꯦꯡꯒꯦ ꯁ꯭ꯋꯥꯏꯗ ꯀꯃꯥꯏꯅ ꯌꯦꯡꯗꯣꯏꯕ ꯅꯥꯎꯕꯅ ꯂꯥꯛꯑꯣ ꯃꯅꯨꯡ ꯆꯪꯉꯁꯦ ꯀꯦꯛ ꯌꯦꯡꯒꯦ ꯑꯩ ꯀꯦꯛ ꯀꯛꯇꯣꯔꯦ ꯅꯥꯎꯕꯗꯣ ꯍꯔꯥꯎꯅ ꯐ꯭ꯔꯤꯡ ꯆꯣꯡꯉꯤ ꯃꯇꯧꯗꯨꯗ ꯃꯩꯔꯥꯕꯁꯨ ꯅꯣꯛꯂꯒ ꯌꯦꯡꯉꯤ ꯅꯥꯎꯕꯅ ꯆꯤꯡꯂꯒ ꯃꯩꯔꯥꯕꯕꯨ ꯃꯅꯨꯡꯗ ꯄꯨꯁꯤꯟꯈ꯭ꯔꯦ ꯑꯃꯗꯨꯁꯨ ꯑꯉꯥꯡꯗꯨꯅ ꯇꯧꯔꯤꯗꯣ ꯅꯣꯛꯃꯤ ꯌꯦꯡꯂꯒ ꯆꯪꯈ꯭ꯔꯦ ꯂꯥꯏꯖꯗꯤ ꯑꯅꯤꯗꯨꯗ ꯌꯦꯡꯂꯒ ꯃꯔꯨꯝ ꯁꯣꯜꯂꯤ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯑꯃꯁꯤꯁꯨ ꯑꯉꯥꯡꯁꯤꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯩꯃꯤ ꯃꯃꯥꯏꯗꯣ ꯑꯃꯨꯛ ꯇꯞꯅ ꯂꯩꯁꯤꯜꯂꯛꯂꯒ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯄꯣꯠ ꯆꯩꯁꯤꯡꯗꯣ ꯇꯞꯅ ꯇꯥꯁꯤꯜꯂꯤ ꯈꯨꯡꯒꯪꯁꯤꯒꯤ ꯌꯥꯝꯅ ꯐꯕ ꯑꯃꯅ ꯑꯃꯕꯨ ꯌꯦꯡꯁꯤꯟꯅꯗꯦ ꯃꯥꯒꯤ ꯊꯣꯛꯄ ꯂꯩꯅꯩ ꯃꯤꯋꯥꯁꯨ ꯉꯥꯡꯗꯦ ꯃꯥꯒꯤ ꯄꯨꯟꯁꯤ ꯑꯃꯗ ꯍꯤꯡꯅꯩ ꯃꯤ ꯂꯟꯅ ꯇꯥꯕꯁꯤꯡꯗꯨꯒꯤ ꯃꯔꯛꯇ ꯂꯩꯕ ꯂꯥꯏꯖꯒꯤ ꯌꯨꯝꯗꯣ ꯉꯁꯤꯗꯤ ꯏꯔꯥꯡ ꯂꯥꯡꯉꯤ ꯅꯥꯎꯕꯒꯤ ꯈꯣꯟꯖꯦꯜꯅꯁꯨ ꯍꯦꯟꯅ ꯇꯥꯔꯤ ꯃꯣꯅꯥꯁꯨ ꯂꯥꯛꯇꯨꯅ ꯂꯩꯔꯤ ꯃꯩꯔꯥꯕꯒꯤ ꯇꯨꯡ ꯏꯜꯂꯛꯄ ꯂꯤꯌꯣꯒ ꯔꯣꯕꯔꯠꯀꯁꯨ ꯃꯌꯥꯝ ꯃꯔꯛꯇ ꯌꯥꯎꯔꯤ ꯃꯌꯥꯝ ꯐꯝꯕꯗ ꯉꯥꯏꯍꯥꯛ ꯌꯥꯎꯔꯝꯂꯒ ꯔꯣꯕꯔꯠꯇꯤ ꯆꯥꯛꯈꯨꯝꯗ ꯇꯣꯟꯒꯤ ꯃꯇꯦꯡ ꯄꯥꯡꯂꯨꯒꯦ ꯍꯥꯏꯗꯨꯅ ꯈꯨꯠ ꯂꯩꯁꯤꯟꯈ꯭ꯔꯦ ꯅꯥꯎꯕꯗꯣ ꯑꯁꯦꯡꯕ ꯀꯦꯛ ꯀꯛꯄ ꯐꯪꯕꯗ ꯍꯔꯥꯎꯕꯗ ꯂꯣꯏꯔꯦ ꯃꯌꯥꯝ ꯃꯔꯛꯇꯨꯗ ꯀꯣꯏꯆꯦꯟ ꯍꯦꯛ ꯆꯦꯜꯂꯒ ꯁꯥꯟꯅꯩ ꯑꯉꯥꯡꯗꯨꯅ ꯍꯔꯥꯎꯕꯗ ꯑꯍꯜꯁꯤꯡꯗꯨꯁꯨ ꯌꯥꯎꯔꯤ ꯃꯌꯥꯝ ꯄꯨꯟꯅ ꯂꯩꯔꯤꯉꯩ ꯃꯅꯥꯅ ꯋꯥ ꯍꯧꯔꯛꯏ ꯌꯥꯝꯕꯣꯡ ꯉꯁꯤꯗꯤ ꯆꯥꯛ ꯆꯥꯔꯒ ꯍꯟꯕꯤꯔꯣ ꯃꯩꯔꯥꯕꯅ ꯈꯨꯝꯗ꯭ꯔꯤꯉꯩ ꯂꯤꯌꯣꯅ ꯋꯥꯗꯨ ꯑꯣꯛꯈ꯭ꯔꯦ ꯃꯉꯣꯟꯗ ꯈꯛ ꯍꯥꯏꯗꯅ ꯃꯩꯔꯥꯕ ꯄꯥꯝꯃꯤꯔꯣ ꯅꯪꯒꯤꯁꯦ ꯋꯥꯍꯩꯗꯨꯗ ꯃꯩꯔꯥꯕꯗꯣ ꯂꯤꯌꯣꯗ ꯄꯩꯅ ꯌꯦꯡꯂꯛꯏ ꯃꯣꯅꯥꯁꯨ ꯏ ꯀꯥꯈ꯭ꯔꯦ ꯃꯌꯥꯝ ꯂꯩꯔꯤ ꯀꯥꯎꯈꯩ ꯏꯁꯧ ꯂꯥꯡꯉꯛꯏ ꯑꯗꯨꯒꯨꯝꯕ ꯖꯨꯠ ꯆꯥꯗꯕ ꯋꯥꯗꯣ ꯉꯥꯡꯉꯛꯀꯅꯨ ꯍꯥꯏꯕꯅꯤꯀꯣ ꯋꯥꯊꯤ ꯌꯥꯝ ꯉꯥꯡꯕ ꯄꯥꯝꯕ꯭ꯔꯕꯅꯦ ꯅꯃꯥꯏꯗꯨꯗ ꯁꯤ ꯍꯥꯏꯔꯒ ꯃꯆꯤꯟꯗꯨ ꯆꯞ ꯂꯦꯞꯄꯤ ꯂꯤꯌꯣ ꯅꯣꯛꯂꯒ ꯃꯥꯏꯗ ꯀꯩꯗꯧꯗꯣꯏꯕ ꯂꯤꯞꯁꯇꯤꯛ ꯃꯔꯛꯇ ꯊꯦꯠꯄꯤꯒꯦ ꯍꯥꯏꯔꯣ ꯃꯅꯥꯗꯣ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯦ ꯂꯤꯌꯣꯗ ꯆꯥꯗꯣꯈꯩ ꯌꯦꯡꯂꯝꯂꯒ ꯐꯨꯛ ꯍꯧꯒꯠꯂꯒ ꯆꯥꯎꯅ ꯄ꯭ꯔꯕꯛ ꯊꯣꯛꯈ꯭ꯔꯦ ꯂꯤꯌꯣꯁꯨ ꯅꯣꯛꯃꯤ ꯃꯩꯔꯥꯕꯗ ꯑꯣꯟꯁꯤꯜꯂꯛꯏ ꯁꯥꯎꯈ꯭ꯔꯦ ꯑꯁꯨꯃꯥꯏ ꯁꯥꯎꯔꯀꯥꯟꯗ ꯊꯦꯝꯕꯁꯤꯅꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤꯁꯦ ꯏꯇꯧ ꯇꯣꯝꯖꯧ ꯇꯣꯜꯂꯝꯃꯣ ꯆꯠꯂꯦ ꯅꯇꯩ ꯃꯁꯥꯎꯕ ꯊꯦꯝꯃꯨꯒꯦ ꯂꯤꯌꯣꯁꯨ ꯅꯣꯛꯂꯒ ꯐꯨꯛ ꯍꯧꯒꯠꯂꯒ ꯃꯅꯥꯕꯨ ꯇꯥꯟꯅꯈ꯭ꯔꯦ ꯅꯥꯎꯕꯗꯤ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯁꯥꯟꯅꯕꯅꯤꯅ ꯑꯃꯔꯣꯝꯗ ꯑꯃꯨꯛ ꯂꯩꯈ꯭ꯔꯦ ꯑꯃ ꯆꯠꯈꯤ ꯑꯅꯤ ꯆꯠꯈꯤ ꯃꯩꯔꯥꯕꯒ ꯂꯥꯏꯖꯒ ꯈꯛꯇ ꯉꯥꯏꯍꯧꯔꯤ ꯑꯅꯤꯗꯨ ꯋꯥ ꯉꯥꯡꯅꯗꯦ ꯃꯩꯔꯥꯕꯅ ꯁꯨꯝ ꯇꯨꯃꯤꯟ ꯂꯩꯕꯗꯨꯗ ꯂꯥꯏꯖꯅ ꯋꯥꯔꯤ ꯍꯧꯔꯛꯏ ꯆꯥꯛ ꯉꯥꯏꯕꯁꯤ ꯋꯥꯕ꯭ꯔꯥ ꯌꯥꯝꯕꯣ ꯑꯩꯗꯤ ꯆꯥꯛ ꯉꯥꯏꯕꯁꯨ ꯅꯠꯇꯅ ꯂꯥꯏꯖ ꯇꯞꯅ ꯑꯣꯟꯊꯣꯛꯄꯅꯤ ꯑꯔꯦꯝꯕꯤ ꯍꯪꯖꯔꯝꯃꯤ ꯇꯥꯔꯦ ꯂꯥꯏꯖ ꯀꯟꯇꯛꯅ ꯇꯥꯔ ꯀꯩꯗꯧꯔꯒꯦ ꯑꯍꯦꯟꯕ ꯋꯥ ꯍꯥꯏꯕꯁꯨ ꯅꯠꯇꯅ ꯀꯣꯆꯤ ꯀꯣꯠꯅꯕꯅꯦ ꯍꯤꯒꯠꯇꯅ ꯂꯩꯔꯅꯨ ꯀꯗꯥꯏ ꯅꯪꯒꯤ ꯐꯣꯟꯗꯣ ꯄꯤꯔꯛꯑꯣ ꯑꯩ ꯀꯩꯅꯣꯝ ꯌꯦꯡꯒꯦ
ꯂꯥꯏꯖꯁꯨ ꯍꯣꯏ ꯃꯥꯏ ꯍꯥꯏꯗ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯐꯣꯟꯗꯨ ꯂꯧꯔꯒ ꯃꯩꯔꯥꯕꯗ ꯄꯤꯔꯛꯏ꯫ ꯂꯣꯛꯇꯨ ꯍꯦꯛ ꯍꯥꯡꯉꯛꯄꯗ ꯁ꯭ꯀ꯭ꯔꯤꯟꯗꯨꯗ ꯂꯩ ꯄꯥꯟꯕꯤ ꯂꯩꯁꯨ ꯅꯠꯇꯕ ꯂꯩꯁꯨ ꯁꯥꯠꯇꯕ ꯑꯃ ꯋꯥꯜꯄꯦꯄꯔ ꯑꯣꯏꯔꯝꯕꯗ ꯃꯩꯔꯥꯕꯗꯣ ꯅꯣꯛꯃꯤ ꯇꯧꯔꯛꯏ꯫ ꯃꯤꯅꯣꯛꯇꯣ ꯁꯨꯃꯥꯡ ꯃꯥꯡꯗꯅ ꯂꯥꯏꯖꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, ꯋꯥꯜꯄꯦꯄꯔꯁꯤꯕꯨ ꯂꯩꯖꯗ꯭ꯔꯕꯣ? ꯂꯥꯏꯖꯁꯨ ꯃꯩꯔꯥꯕꯗ ꯌꯦꯡꯂꯛꯏ, ꯑꯗꯨꯒ ꯐꯣꯟꯗꯨꯗ ꯑꯃꯨꯛ ꯌꯦꯡꯂꯛꯏ꯫ ꯑꯗꯨ ꯊꯝꯕꯗꯣ ꯀꯩꯗꯧꯔꯒꯦ? ꯂꯩꯁꯨ ꯁꯥꯠꯇꯕꯁꯦ ꯀꯩꯗ ꯐꯖꯔꯛꯏꯅꯣ? ꯃꯅꯥꯒꯤꯁꯨ ꯐꯖꯕ ꯂꯩꯕꯅꯤ, ꯐꯖꯩꯌꯦ ꯈꯜꯂ ꯊꯝꯃꯤꯅꯤ, ꯌꯥꯝꯕꯨꯡꯅ ꯌꯦꯡꯗꯦ ꯍꯥꯏꯕꯗꯣ ꯑꯗꯨꯔꯣ? ꯅꯪꯅ ꯐꯖꯔꯁꯨ ꯑꯩꯗꯤ ꯐꯖꯗꯦ, ꯂꯩ ꯄꯥꯝꯕꯤꯗ ꯂꯩ ꯁꯥꯠꯇ꯭ꯔꯤ ꯀꯩꯒꯤꯅꯣ? ꯋꯥꯍꯪꯗꯨꯗ ꯂꯥꯏꯖꯗꯨ ꯏ ꯍꯥꯏꯐꯦꯠ ꯀꯥꯔꯛꯏ꯫ ꯑꯗꯨꯗꯤ ꯑꯩꯁꯨ ꯈꯪꯗꯦ, ꯂꯩꯗꯨꯗ ꯍꯦꯛ ꯍꯪꯉꯨꯔꯣ, ꯁꯨꯃꯥꯡꯗ ꯂꯩꯍꯧꯕꯅꯤ꯫ ꯂꯩꯕꯨ ꯃꯔꯧ ꯊꯣꯛꯄ꯭ꯔꯅꯦ ꯑꯉꯥꯎꯕꯤ? ꯂꯩ ꯁꯥꯠꯇꯕꯗꯨꯕꯨ ꯑꯩꯉꯣꯟꯗ ꯍꯪꯉꯤ ꯀꯩꯒꯤꯅꯣ ꯑꯉꯥꯎꯕ? ꯃꯆꯤꯟꯁꯦ ꯋꯥꯇꯦ, ꯀꯥꯟꯅꯗꯦ, ꯏꯊꯤ ꯊꯤꯕ ꯂꯩꯁꯦ ꯁꯨꯝ ꯊꯝꯗꯧ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯊꯝꯕꯤꯒꯦ꯫ ꯐꯣꯇꯣꯒ ꯑꯝꯇ ꯌꯥꯎꯗꯕꯅꯤꯗ꯫ ꯑꯗꯨꯏ ꯋꯥꯕꯨ ꯌꯥꯎꯍꯜꯂꯂꯨꯔꯤ꯫ ꯌꯥꯔꯛꯇ ꯉꯝꯂꯒ ꯐꯨꯛ ꯍꯧꯒꯠꯂꯒ ꯂꯥꯏꯖꯅ ꯐꯝꯂꯤꯕ ꯑꯗꯣꯝꯗ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯏ꯫ ꯃꯜꯂꯞ ꯇꯧꯕ ꯑꯇꯦꯟꯕ ꯁꯣꯐꯥꯗꯨꯗ ꯂꯥꯏꯖꯅ ꯐꯝꯂꯤꯕꯗꯨꯒꯤ ꯌꯥꯝꯅ ꯅꯛꯅ ꯁꯠ ꯍꯦꯛ ꯐꯝꯖꯤꯜꯂꯛꯏ꯫ ꯁꯦꯀꯦꯟ 2-3ꯗ ꯌꯥꯝꯅ ꯊꯨꯅ ꯇꯧꯕ ꯑꯣꯏꯕꯅ ꯂꯥꯏꯖꯗꯤ ꯍꯧꯒꯠꯂꯒ ꯆꯠꯄꯁꯨ ꯅꯪꯍꯧꯗ꯭ꯔꯤ꯫ ꯃꯩꯔꯥꯕꯗ ꯇꯤꯡꯉꯛ ꯌꯦꯡꯉꯛꯏ꯫ ꯐꯝꯂꯤꯕꯗꯣ ꯅꯛꯃꯟꯈꯤꯕꯅ ꯂꯦꯡꯖꯨꯝ ꯑꯅꯤꯗꯣ ꯀ꯭ꯔꯤꯛ ꯏꯟꯅꯔꯤ꯫ ꯃꯃꯤꯠ ꯑꯔꯥꯎꯕꯗꯨꯅ ꯃꯥꯕꯨ ꯃꯨꯟꯅ ꯌꯦꯡꯂꯕꯗꯣ ꯎꯕꯗ ꯃꯩꯔꯥꯕꯁꯨ ꯇꯞꯅ ꯂꯩꯁꯤꯜꯂꯛꯏ꯫ ꯅꯃꯤꯠꯇꯨ ꯇꯥꯔꯛꯀꯗꯧꯔꯤ, ꯃꯥꯡꯗ ꯌꯦꯡꯉꯨ, ꯁꯦꯜꯐꯤ ꯇꯧꯗꯣꯏꯅꯤ꯫ ꯋꯥꯍꯩꯗꯨꯗ ꯂꯥꯏꯖ ꯒ꯭ꯌꯥꯟ ꯉꯥꯎꯅ ꯃꯃꯥꯏꯗꯣ ꯀꯦꯃꯦꯔꯥꯗ ꯂꯩꯁꯤꯜꯂꯤ꯫ ꯃꯩꯔꯥꯕꯁꯨ ꯅꯣꯛꯃꯤ ꯌꯦꯡꯂꯒ ꯃꯈꯨꯠ ꯅꯥꯕꯗꯨꯅ ꯁꯣꯐꯥꯒꯤ ꯂꯝꯌꯥꯡꯗꯨꯗ ꯊꯝꯂꯒ ꯃꯈꯨꯠ ꯅꯥꯝꯃꯅ ꯐꯣꯟꯗꯨ ꯄꯥꯏꯔꯒ ꯈꯨꯗꯛꯇ ꯁꯦꯜꯐꯤ ꯑꯃꯅꯤ ꯊꯛꯇ ꯀꯥꯞꯁꯤꯜꯂꯤ꯫ ꯐꯣꯇꯣꯗ ꯇꯥꯔꯤꯕ ꯂꯥꯏꯖꯒꯤ ꯁꯛꯇꯝꯗꯣ ꯎꯕꯗ ꯅꯣꯛꯅꯤꯡꯂꯤ꯫ ꯇꯊꯛ ꯄꯥꯡꯂꯤꯕ ꯃꯤꯠꯇꯨꯅ ꯀꯦꯃꯦꯔꯥꯗ ꯌꯦꯡꯕꯗꯣ ꯃꯩꯔꯥꯕ ꯂꯣꯟꯅ ꯅꯣꯛꯄ ꯉꯝꯃꯛꯇ꯭ꯔꯤ ꯑꯄꯣꯕ ꯃꯌꯥ ꯑꯅꯤꯗꯣ ꯍꯥꯏꯐꯦꯠ ꯎꯠꯂꯒ ꯂꯥꯏꯖꯗ ꯑꯣꯟꯁꯤꯜꯂꯛꯏ꯫ ꯀꯩꯅꯣ ꯅꯪꯅ ꯑꯁꯨꯛ ꯌꯥꯝ ꯄꯥꯈꯠꯂꯤꯁꯤꯅ? ꯂꯥꯏꯖ ꯂꯠꯂꯛ ꯇꯧꯔꯒ, ꯑꯩ ꯀꯥꯏ ꯄꯥꯈꯠꯂꯝꯒꯦ? ꯄꯥꯈꯠꯂꯤꯗꯨꯗꯤ꯫ ꯄꯥꯈꯠꯇꯦ꯫ ꯃꯩꯔꯥꯕ ꯅꯣꯛꯄꯗꯣ ꯆꯞ ꯂꯦꯞꯂꯒ ꯇꯝꯄꯥꯛꯇ ꯊꯛ ꯅꯤꯛꯇꯨꯅ ꯇꯥꯁꯤꯜꯂꯒ ꯂꯩꯔꯤꯕ ꯂꯥꯏꯖꯒꯤ ꯈꯨꯠꯇꯣ ꯇꯞꯅ ꯄꯥꯏꯁꯤꯜꯂꯛꯂꯒ ꯑꯇꯞꯄ ꯈꯣꯟꯖꯦꯜꯗ ꯍꯥꯏꯔꯛꯏ, ꯄꯥꯈꯠꯂꯤꯁꯤꯗꯤ꯫ ꯍꯟꯗꯛꯃꯨꯛꯇꯤ ꯂꯥꯏꯖ ꯃꯃꯥꯏꯗꯣ ꯇꯞꯅ ꯂꯨꯞꯊꯈ꯭ꯔꯦ꯫ ꯏꯀꯥꯏꯕꯒꯤ ꯉꯥꯡꯁꯤꯜꯂꯛꯄ ꯃꯥꯏꯊꯣꯡꯗꯨꯗ ꯉꯥꯎꯖꯕꯅꯤ꯫ ꯑꯉꯥꯎꯕ ꯅꯣꯡꯂꯩꯗ ꯄꯥꯏꯔꯛꯄ ꯈꯣꯏꯃꯨꯅꯤ ꯍꯥꯏꯕꯗ ꯆꯞ ꯆꯥꯏ꯫ ꯃꯉꯥꯎ ꯊꯤꯕ ꯈꯣꯏꯃꯨꯟ ꯃꯥꯒ ꯃꯤꯠꯆꯥꯅꯕ ꯉꯝꯗ ꯂꯨꯞꯊꯔꯤꯕ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯕ ꯈꯣꯟꯖꯦꯜꯗꯣ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯁꯤꯜꯂꯒ ꯇꯞꯂꯞꯅ ꯍꯥꯏꯔꯤ, ꯑꯩ ꯏꯀꯥꯏꯌꯦ, ꯌꯥꯝꯕꯨꯡꯒꯤ ꯑꯁꯤꯒꯨꯝꯕ ꯈꯪꯍꯧꯗꯕ ꯑꯃ ꯇꯧꯁꯦ꯫ ꯂꯥꯏꯖꯅꯕꯨ ꯇꯧꯔꯗꯤ ꯅꯣꯛꯂꯁꯨ ꯉꯥꯎꯖꯩ, ꯀꯞꯂꯁꯨ ꯉꯥꯎꯖꯩ꯫ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯅ ꯍꯥꯏꯔꯛꯂꯤꯕꯗꯣ ꯄꯨꯡꯉꯥꯎ ꯍꯦꯛ ꯉꯥꯎꯈ꯭ꯔꯦ꯫ ꯃꯩꯔꯥꯕ ꯋꯥ ꯉꯥꯡꯉꯛꯈꯤꯗ꯭ꯔꯦ꯫ ꯂꯥꯏꯖꯗ ꯌꯦꯡꯂꯕ ꯃꯃꯤꯠꯇꯣ ꯐꯣꯟꯗ ꯌꯦꯡꯂꯒ ꯍꯧꯖꯤꯛ ꯀꯥꯞꯈꯤꯕ ꯃꯈꯣꯏ ꯑꯅꯤꯒꯤ ꯐꯣꯇꯣ ꯑꯃ ꯈꯜꯂꯒ ꯂꯣꯛ ꯁ꯭ꯀ꯭ꯔꯤꯟ, ꯍꯣꯝ ꯁ꯭ꯀ꯭ꯔꯤꯟꯗ ꯋꯥꯜꯄꯦꯄꯔ ꯑꯣꯏꯈ꯭ꯔꯦ꯫ ꯃꯈꯨꯠ ꯅꯥꯝꯃꯗꯨꯅ ꯐꯣꯟ ꯄꯥꯏꯔꯤꯕ ꯅꯥꯝꯃꯗꯨꯗꯤ ꯂꯥꯏꯖꯒꯤ ꯈꯨꯠꯇꯨ ꯊꯥꯗꯣꯛꯇꯦ꯫ ꯋꯥꯜꯄꯦꯄꯔꯗꯨ ꯊꯝꯂꯝꯂꯒ ꯃꯥꯅ ꯍꯥꯞꯄꯨ ꯍꯥꯏꯗꯨꯅ ꯍꯥꯞꯐꯟꯈꯤꯕ ꯋꯥꯆꯦꯞꯇꯣ ꯑꯃꯨꯛ ꯆꯪꯂꯒ ꯌꯦꯡꯉꯤ꯫ ꯃꯥꯅ ꯇꯥꯛꯂꯒ ꯍꯥꯡꯈꯤꯕ ꯑꯦꯀꯥꯎꯟꯅꯤ ꯂꯥꯏꯖꯗꯤ ꯅꯣꯡꯃꯇ ꯁꯤꯖꯤꯟꯅꯗꯦ꯫ ꯌꯦꯡꯐꯥꯎ ꯌꯦꯡꯗꯦ꯫ ꯋꯥꯆꯦꯞꯇꯨ ꯍꯦꯛ ꯆꯪꯕꯒ ꯆꯦꯠꯇ ꯃꯦꯁꯦꯖ ꯑꯃ ꯂꯩꯔꯝꯕꯗꯨꯗ ꯃꯩꯔꯥꯕ ꯍꯥꯏꯐꯦꯠ ꯆꯤꯡꯅꯅ ꯌꯦꯡꯉꯤ꯫ ꯑꯇꯣꯞꯄ ꯋꯥꯍꯩ ꯍꯥꯏꯔꯝꯕ ꯅꯠꯇꯦ, ꯂꯥꯏꯖ ꯍꯥꯏꯗꯨꯅ ꯊꯥꯔꯛꯄ ꯃꯦꯁꯦꯖꯅꯤ꯫ ꯑꯟꯅꯣꯟ ꯅꯝꯕꯔꯅꯤ, ꯂꯥꯏꯖꯒ ꯈꯪꯅꯕ ꯃꯤꯔ ꯍꯥꯏꯔꯁꯨ ꯑꯣꯏꯊꯣꯛꯄ ꯌꯥꯔꯣꯏ ꯈꯜꯂꯤ꯫ ꯂꯥꯏꯖꯗꯤ ꯃꯩꯔꯥꯕꯅ ꯇꯧꯔꯤꯗꯨ ꯊꯣꯏꯅ ꯌꯦꯡꯁꯤꯜꯂꯨꯗꯦ꯫ ꯃꯈꯨꯠ ꯄꯥꯏꯁꯤꯟꯈꯤꯕꯗꯨꯗ ꯃꯃꯥꯏꯗꯨ ꯅꯥꯀꯟꯗ ꯑꯣꯟꯊꯣꯛꯂꯒ ꯏꯀꯥꯏꯅ ꯂꯩꯔꯤ꯫ ꯋꯥꯗꯤ ꯉꯥꯡꯗ ꯃꯩꯔꯥꯕ ꯂꯥꯏꯖꯒꯤ ꯀꯣꯜ ꯍꯤꯁꯇ꯭ꯔꯤꯗ ꯆꯪꯉꯤ꯫ ꯑꯗꯨꯕꯨ ꯑꯟꯅꯣꯟ ꯅꯝꯕꯔ ꯃꯈꯜꯒꯤ ꯃꯤꯁꯀꯣꯜ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯃꯤ꯫ ꯅꯥꯎꯕꯅ ꯇꯣꯏꯅ ꯄꯥꯏꯕ ꯑꯣꯏꯕꯅ ꯔꯤꯖꯦꯛ ꯇꯧꯈꯤꯕꯒꯤ ꯑꯌꯥꯝꯕ ꯑꯣꯏ꯫ ꯌꯦꯡꯅ ꯊꯤꯟꯊꯅꯅ ꯅꯝꯕꯔꯁꯤꯡꯗꯨ ꯁ꯭ꯀ꯭ꯔꯤꯟꯁꯣꯠ ꯁꯠ ꯂꯧꯔꯒ ꯃꯥꯒꯤ ꯋꯥꯆꯦꯞꯇꯨꯗ ꯊꯥꯖꯤꯜꯂꯤ꯫ ꯋꯥꯟ ꯇꯤꯛ ꯍꯦꯛ ꯈꯣꯠꯈꯤꯕꯒ ꯃꯦꯁꯦꯖꯇꯣ ꯑꯃꯨꯛ ꯐꯠ ꯗꯤꯂꯦꯠ ꯇꯧꯊꯣꯛꯏ꯫ ꯃꯈꯨꯠꯇꯨꯁꯨ ꯁꯨꯝ ꯀꯨꯏꯅ ꯄꯥꯏꯁꯤꯜꯂꯛꯄꯅ ꯂꯥꯏꯖ ꯃꯤꯍꯨꯜꯗꯣ ꯄꯣꯛꯈꯥꯏꯗꯧꯔꯤ꯫ ꯎꯄꯥꯏ ꯂꯩꯔꯣꯏ ꯈꯟꯗꯨꯅ ꯃꯩꯔꯥꯕꯗ ꯇꯞꯅ ꯑꯣꯟꯁꯤꯜꯂꯛꯏ꯫ ꯍꯦꯝꯕꯣ, ꯑꯩ ꯇꯣꯟ ꯃꯇꯦꯡ ꯑꯝꯇ ꯄꯥꯡꯕꯤꯔꯨꯒꯦ꯫ ꯂꯥꯏꯖꯅ ꯉꯥꯡꯂꯛꯄꯗ ꯃꯩꯔꯥꯕ ꯐꯣꯟꯗꯣ ꯂꯣꯛ ꯐꯠ ꯇꯧꯁꯤꯜꯂꯒ ꯂꯥꯏꯖꯗ ꯌꯦꯡꯂꯛꯏ꯫ ꯃꯈꯨꯠꯇꯨꯗꯤ ꯊꯥꯗꯣꯛꯇꯦ, ꯌꯦꯡꯕꯇꯃꯛ ꯌꯦꯡꯂꯛꯄꯅꯤ꯫ ꯂꯥꯏꯖ ꯑꯃꯨꯛ, ꯑꯩ ꯑꯦꯟꯁꯥꯡ ꯊꯣꯡꯉꯨꯒꯦ꯫ ꯂꯥꯏꯖ ꯃꯥꯏꯊꯣꯡꯗꯣ ꯁꯦꯔꯁ ꯑꯣꯏꯅ ꯀꯧꯔꯛꯄꯗ ꯂꯥꯏꯖ ꯃꯩꯔꯥꯕꯕꯨ ꯃꯨꯟꯅ ꯌꯦꯡꯂꯛꯏ꯫ ꯀꯧꯔꯤꯁꯤ ꯈꯨꯝꯃꯨ, ꯑꯩ ꯋꯥ ꯍꯪꯒꯦ꯫ ꯑꯩ ꯇꯥꯔꯤꯌꯦ, ꯀꯩꯅꯣ ꯍꯪꯉꯨ꯫ ꯃꯩꯔꯥꯕ ꯁꯣꯔꯗꯣ ꯐꯠ ꯍꯣꯟꯗꯣꯛꯂꯒ ꯇꯞꯅ ꯍꯥꯏꯔꯦ, ꯅꯪ ꯅꯨꯄꯥ ꯀꯣꯏꯕ꯭ꯔꯥ? ꯂꯥꯏꯖ ꯃꯃꯤꯠꯇꯣ ꯂꯥꯎꯊꯣꯛꯂꯒ,
Kaidinu yambo, kaidinu pano. Koibro Grindabra, sing my Lizado, Kantak Nairi. Nab Jadamawado, Angunuko. I will guide in Pano, Kuidimta. Kandangusu, my rabado, sort up no dure. Kuidrani for him. Quirsuka guided. The bow, Marsakang the Mamina, number of Peter Bitokan. Lizado, Gangang Nangli. Kaini Abung hiding is it. Mirabaso, hiding Bado, Lot the Nairi. Nangi phone sida unknown number may amama phone talk silase. Asimatung ton me have a sa, Tamanga Munati. Why do the lies of the Ingangori, Madi no but the Canada's number peaky lady? Kainu hideable, I decanam the number PD. Hoi, Manada would be Yamunga Managa Kaktani, number Yarise. Lies of a Munda Yingly. Call his street Yari but number may absey, the Kangdabra. Kangdi, Kanakana no Kangdi. Phone support Toto Shilay. Now when a pie was yawe, cock was yawe. I the unbo away Toroprana calorie. Lies in a number Pompida Pitopo Iramwe, Kanglibani. Other putting Jamam the Bahanglakbani. Kumdoropa Kumdo, Hina Matasa and Grey. Pondanakanda, Tamna Tamkranga, lies around the Masado, Prale Silgaga, Makut Ani Jangdana, Makut Machanido, China Paisan Bini. Miraba Tamna Liza, Nangpanganuko. Mi ama thengnabada nang nangning mangangba haining bhai madu stogon mi kuding mai cham cham thopa khangan nanak tanak silak bu kuding thajagan mi wei bhai base masagi kana ba yinglaga masi mi loina ma kheina bini aisuni aina nang loina ri base nafam dagi ai kana ba ma lobagi dam naksilak bani makha ta ba ngamda machinu chap lepi adu wakal da so sumna hairi nangi momo minok tabo Yinglaga, I get waba punama kopangami. Nangupun a waba kanga, Mamonok halanga. I saw Nangi Minoki marum the potazagi heaveni. Adobo, Yingna job I gipun sida. Nangi Mamitamo uranga, Nangusola kadra haibagi, mi pipe supole. I give Momo Minopo, Amukhana. I give my tongue the Gimundana Pukiba, I palmed. Adunandang. Wakal the Churololam naga, congeal tona, tablap nairi. Nang panganu Liza. Liza di may ramagi mataw da ingangagli. Yam serious ay silak po mataw do maram kang naman na hangli. Nang kinarong yambo. Kaysa tong di. Som na Rocky, Liza na message sintaw kranga halak damado. Havet kanjani. Pono na machindo tamlaga tumin wakal kalangali.